केंद्र की बीजेपी की एमएलए के एच जोय किशन ngasi बीजेपी दगी तोखरे मियंग ताबी पुनंगपु तराम नोक्सरी पाउ संदोंना पिजरी थांगमेबन केंद्र की बीजेपी की एमएलए के एच जोय किशन ngasi बीजेपी दगी तोखरे महाक बीजेपी नेशनल एग्जीक्यूटिव मेंबर मणिपुर स्टेट बीजेपी प्रदेश की कोर कमिटी की थौपुबा अमदी लेजिस्लेटिव असेंबली की लीडर ओइरिबा के एच जोय किशन ना ngasi पार्टी दगी तोकपगी मतंगदा महाक की मयुमदा पाउगी मिफम अमा पांगथोखरे जोय किशन हाइकिबदा बीजेपी की पांडमदी इसागी इरमदम असिना ख्वाइदगी मरु ओइबनी अनिसुबदा पार्टी की ओइबा वाफमनी मणिपुर था अनिरोम यूएन सिना इकोनॉमिक ब्लॉकेट चथदुना लाकपदगी प्रजा सिंह खमथेंगना अवाबा मायोकनरब फावबदा बीजेपी सरकार ना करिमत तवरक्तबा मरमना मणिपुर प्रजा सिंह पेंदब खोलाउ लाउरपदगी पार्टी दगी तोकपनी हंदक बीजेपी मनुंगदा तोखाई तोखाई तानदुना मियामदा यानदबा मपान थोगलकबा अदु ngasiदगी अमत ओइना पुनसिनबिरो हाइखी बीजेपी सरकार ना सेंटर दा पानबदगी मणिपुर अवाबा कया मायोकनबा NSNIM ना खुद थादुना असियाना थोखनबा असि सेंटर ना करिसु फोंदोरक्तबा मणिपुर प्रजाना वारिबा असि खंगबिदबना महाकना पार्टी असिदगी तोकलगे हाइना नुमित मंगानिगी ममांगदगी खंगनखिबा लैख्रे पार्टी की प्रेसिडेंट ना करिगुंबा वाफम अमता खंगलक्तबना महाकना पार्टी दगी तोकपसि प्रेसिडेंट ना यारे हाइना लौबगा लोइनना फम थादोकपनि हाइखी बीजेपी की प्रिंसिपल दा नेशन फर्स्ट पार्टी सेकंड सेल्फ लास्ट है आई लंदम सिना ख्वाइदगी मरुनी आई पार्टी ने सेकेंड है मणिपुर की लैरिब लंदम सिदा ngasi था अनि फानिसित ब्लॉकेट तौदना यूएन सिना ब्लॉकेट तरपदगी मणिपुर मियाम तंब खमथेंग ना वारबा मतम सिदा आई पार्टी ने सेंट्रल गवर्नमेंट लेरकांदा करिमत तौदबा मधुगी मणिपुर के प्रजा मियाम ना लौरप खोलावदगी अखोइना प्राइम मिनिस्टर मेमोरेंडम पी होम मिनिस्टर मेमोरेंडम पी हाइबद नतना थबक तो ओंथुक पंगमदबा मरम दुमंगना पार्टी की मियाम लैरिबा कार्यकर्ता खुदमंगना नुंगाइजदबा लोइना मणिपुर की प्रजा मरुअइना तंपाक तारबिसिंगना अवाब पंथिंगबा लैबसिदा आई ngasi तारीख 18 दगी हौना आई बीजेपी मणिपुर प्रदेश की अयाक मेंबरशिप दगी अयाक रिजाइन तौजरे ngasi aina रिजाइन तौबसिना बीजेपी मणिपुर प्रदेश ता हेना अफबा खोंथांग अमा लाक्सनु नेशनल लीडर सिंगना ngasi aina रिजाइन तौइबसिना नांगई मणिपुर प्रजा की खोलाउ ताबीदबदो आई खोलाउ रिजाइन तौबसिना मसिना खोंथांग अमा ओरगा नेशनल लीडर से नाकोंग यौरगा मणिपुर की अफब अमा तौबिरकने हाबिसे आइना आशा तौजै अमरोंदा दिल्लीदा लेरिबा बीजेपी मणिपुर प्रदेश की प्रेसिडेंट भवानंदगा ISTV न्यूज का वारी सानबा मतमदा MLA जोय किशन पार्टी दगी तोखिबासी महाकी ओइबा अनिंगबा अपामबगी मतुंग इननी मखोइदगी तोखिबा अमदी अतोपा पार्टी ना बीजेपी दा अमुक यावरपसु याय हौजिक चथरिबा इकोनॉमिक ब्लॉकेट की मतंगदा बीजेपी मणिपुर प्रदेश ना सेंटर दा तकनबदगी मिनिस्ट्री की माइकैदगी पैरामिलिटरी फोर्स मणिपुर दा थारक्तुना हाईवे दा गाड़ी जथोक चसिन तौबदा ngak सेननब थबक लौखलकली मखोइना हौजिक दिल्लीदा लेरिबा असिसु हाईवे दा पोतचै सिंह पुथोक पुसिन तौबदा अयत अपन लहेंदनबा सेंटर की लुचिंगबसिंग दा तक्सिनबा चतपनी हयेंग अयुक यूनियन होम मिनिस्टर राजनाथ का उनदुना हेना मरिक चुंबा वाफम खंगलगने हाइना फोंदोरकली गुडविल मिशन फॉर पीसफुल कोएक्जिस्टेंस ना सिंदुना ngasi ख्वाइरमन कैथेल दा कम्युनिटीज गेट टुगेदर मीटिंग पांगथोखरे यूएन सिना चथरिबा इकोनॉमिक ब्लॉकेट अमदी काउंटर ब्लॉकेट ना ओहेलकलिबा मणिपुर की फिबंगी मतंगदा तंग ताबा अमा पुरकनबा सेमखिबा गुडविल मिशन ना पांगथोखिबा मिफम अदुदा सनीमाव कोमरेम यूनियन की मिहुत हाउपू कोम जेलेरंग यूनियन आसाम मणिपुर नागालैंड की को कन्वेनर चंद्र हाउमी हानगी मिनिस्टर आरवी मिंथिंग जेलेरंग यूनियन आसाम मणिपुर नागालैंड की प्रेसिडेंट अमू कामई कुकी वीमेन यूनियन की एडवाइजर रोज मांगसी नागालैंड की हानगी एसपी पी सोनामनी मरुब मियोसिंग सरुक याखी थौरम अदुदा मणिपुर की तोंगान सिविल सोसाइटी ऑर्गेनाइजेशन सिंगी लुचिंगबसिंगसु सरुक याखी गुडविल मिशन की कन्वेनर निंगथौजा लांचाना लमदम असिदा जाति कांगलुप यामबना पेनदब कया लेरबसु मियामबु वाहनबगी सरुक पुन्ना खनमिनदुना वारोइसन पुरकपना अचुंब खोंथांग ओइगनि हाइखी
isa Robin Hood na lamting mera oirabo tawkibo mupen na do khonjan aduna khonjan na thamra kana ekoi mase pinsin nal ka hata na khota di bese kalino mayam khandiyo tasena ma tawpom tawpa ekoi na mumma fam tawpa ekoi kudi mo bukan na tawri ba lamong sinas do changjan da na ekoi mayam se amaga hatu mana basila ibase asam na long na mase numit to so ai sila tan ya matham chira haije bani hauji sila ibachini aduna masigi yang ten ba khanda da ba posh machida mioi karabu na to luk karabu kulai ne siji na ta changjan lai ba lamong sinas se mayam na khamin na ka kai to ya ka ta ya ba du nai ne se ai bani Imphal East Gate mafam singda curfew komthokrabasu lamlong kaithel dagi yangang pokpi amadi lamlong thong dagi pangai lambi dadi curfew sathari pamdaba thokdok thoktanaba security force na ngak senbagi thabak kan khatli Amaromda ngasi ayuk anganbada Imphal East ki napet amadi takhel dagi miyoi ahum Manipur police na fajin kibadagi lamda madongi miyam na irang haurak-tuna fajin kiba miyoi sing condition amata yaudana thadokadabani haina khongjang sangsinkre lamlong kaithel phawbala kiba miyam ga police ka Chau na mukna bathoki tungda miyoi khara wari sana naba Imphal East police ta puki BJP ki president Babanandana lusingba kangbu ama hauzik Delhi da lairiba asina union minister ga unaduna economic blockade amadi ban hangdokna ba taksillamgani loinana Manipura NSN IM gi designated camp sing takthokna ba taksillamgani haina BJP ki wangangloi ojoina ngasi party office ta pangthokpa pangmising ga unaba da phongdokre Mahangna makhatana haikibada highway ani hangdoktuna miyamna changdraba yadraba potlam sing phanghanaba paramilitary force sing tharaktuna leire BJP Manipur Pradesh na kanagumba force amatana Manipur gi ngamkhai kaihannaba hotnarakpada yasinaba tawroi Manipur sarkar na district hangdokpada BJP na yadaba leite lakadarba mikhalda party amataga election mamangda pre-poll alliance tawroi haiki Ekoi miyusingna hayeng Pradhan Mantri unaba go home minister unaba kanda ngasi leiriba Ekoi ban amasung blockade ekoi yam thuna ekoi angam basakti to tarwa mase ekoi khara thibalonda da har gadi at any cost namfu da tarwa mase hangdok tana ekoi chalangani BJP Manipur Pradesh ki General Secretary Nimbas na ngarang dagi Manipur ki Chingi District Tamenglong amasung Ukhrulda ADC sembada BJP ga NPF ka punba adu khudak tagi pullaroi Manipur da hauzik oidiba phiba masida BJP ki kendra da election ga mari leinaba thabak amatta tawhandana ba khangan khre mandal da lairiba singna election ga mari leinaba thabak amatta tawba yakhiroi hairi Matam kaktana sathariba UNC ki economic blockade asi atuba matam da waroisin puraknaba hotnagadabani haina all Manipur nupi marupna khangalakli dabi fangbada waragadaba demanda Jingmi tami mipum khudingmak wahanba chumloi Supreme Court na fawba National Highway da athingba piba yade ain na yade haiba fawba leiraba asida lengak na UNC gi mathakta illegal oiba organization ni haina lauthokchuba karigino manungda kari karamba aronba agenda leibage haina hanglakli waroisin puraknaba hotnabiu hairi Mitai Presbyterian Singlup Synod Imphal na thadorokwa cherolamana economic blockade na maram oiraga piriba saitheng kaya asigi matangda church marfu taruki mihut oiba working committee na kupna khananena khre hairi atuba matamda blockade handokpiu haina khangalakli Communist Party of India Marxist Manipur State Committee na blockade amadi counter blockade condemn tawi hairi blockade amadi counter blockade na sokhan khrabasingda compensation pigadabani Manipur gi hauziki phibam khananaba party pumbagi mifam kaugadabani hairi Students Federation of India Manipur State Committee gi cherolamana Manipur sarkar na Manipur mai chakpa yengduna leire Manipur lengak na blockade loisinaba thamoi sengna hotnagadabani UNC gi economic blockade condemn tawi khudakta handoknaba hotnagadabani hairi MLA L ibom chana thadorokpa cherolamana Manipur da operate tawriba NSN IM gi amata ngairaba pandamdi Manipur thugaiba amasung naga nataba jati singbu yeknabani haina thengnanaba oiramle hairi hauzik oiriba ching amasung tamgi phiba masida chinggi district singda Election Commission of India na electoral roll special summary revision tawduna mapung phaba free and fair election pangthokpa ngamgadawribra hanglakli MLA Biswajit na furup kayana khundariba lamdam asi ngasidi thajanadabagi chang wangkhalakli UNC na sathariba economic blockade na pamdaba chang thokpa hengalakli Tampakta leiriba miyam nasu counter blockade ki khongjang sangsilakli pumna maksi yenglaga asauba amadi pendaba pumna mak phathaminaduna amok hanna nungsi janana leminana bo hotna minase haina appeal tawrakli
Hauzik counter blockade tawna chathok chasinda khudong chadana leirakpa miyoi sing ngarang numidang Manipur sarkar na sinduna Manipur police ki akanba cheksin thoranga loinana chatpaga loinana miyoi sing adu yangang pokpi yorumdaida sailem khunda thamlamlaba matung ngasi ayuk bus tara manga Imphal tamna halakpada telau chana amadi nongren mapada miyamna nungna thomjilakpada bus sing adu akai toi thokre amadi driver amadi handyman singju nungna panbadagi asoka panangkre Driver ke tomba utlau mamang lekai da leiba mai da sokpadagi hauzik hospital lai kanari thogdoga sigi matangda United Bus Owners Welfare Association Manipur ge General Secretary B Dhanabir Saramana phongdorakpada bus servicing tawriba si Manipur sarkar gi makhada permit piduna service tawbani maramaduna Transport Department na matam gi seasoning ba mawongda bus sing asi season nabada association na yadaba ngamde maramaduna ngarang Imphal dagi ukrul da chakadaba miyoi sing thilluraba matungda halakpada chatharakliba thawong matungda tawbiganu bus owners sing di miyam gi seba tawduna leibani sarkar nasu athuba matamda asokpa driver amadi handyman akayatoi thoklaba gari singi compensation pigadabani haina phongdorakhi Karima mafam amada akhoi nung thajambirakpana dai driver kaya ama soktana huzik hospitalized tawduna lei masigum je yariba makhaidi akhoi public transporter akhoi di government ki makhada service tawjaba dum permit piraga moigi makhada tawjabani na khoi tawdaba yadaba ithawina tawjabani masida kanaguma side amtana ayet apam pibidana ba amadi khoi bi khai thingai ba torubi singa se tawbidana ba mai lena ba singa famda lising jari sarkar ju khoi hojik sho iba gari sing amadi sho iba driver handyman singji athuba matamda moigi compensation ju bibi adana khoi mari lena department da hajiri Janata Dal Secular Manipur Pradesh ki President Oiramba Wangkhai Mayum Kulabiduna Laikhidabada Manipur State Council CPI na awaba phongdorakli Laikhidrabagi imung manunggi awabada su saruk yari hairi W Kulabiduna Laikhidabada Left Democratic Front Manipur na awaba phongdorakli Marak thana tema break amatang Suzuki Gixxer Special Edition beats your heartbeat. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Bazaar India da lengsin biro nupagi nupigi angang singatana tana atop item singa thalaba Bazaar India item khardi ama leibada ama lem hapsadani lupa lising ani dagina lising mari fawgi item sing leibiragadi lupa chani dagina changwa fawba lemna gift boxer amamam hapsadani nasimak lengsin biro Bazaar India Emmanuel House near ICICI Bank New Second Road Imphal Pain relief ointment, khwang naba, kok chikpa, tang chikpa, phu naba singda sinaba yarba, lipsa putna puthok saba auza. North East India Development Party NEIDP Irangdam Manipur da punna khundaminariba yelomi singi thawai mirel singtana semjaba party ni isagi mamal yamnaba vote adu NEIDP gi pinabidun tungi phirep adu chapchaba tanja adu lobiyu NEIDP na mamal yamlaba miyamgi matam ikai khumnaba uchari ningsingba thoktraba matamdagi laklaba ekoigi puwari bu yeglam tattaba puwari ama semlasi Temple of Learning School na chahi tara mapung pharakpagi harau tayamba phongdorakpaga iroinana mahiroi singda kudul khara tamjari pre-nursery nursery KG gi mingjal sel logzaroi class 1 dagi 8 amadi 11 gi mingjal sel tangkhai thak logjagani class 9 10 amadi 12 kina chada kuntra mingjal sel tajagani kudul saba sing asi ataknaba set khara thakini khana wem lekai kanchipuda leiba Temple of Learning School counter dagi free da form phangdigani Eki agency atopa hospital da aruba fibam 7 days lying ki adubu pagat lakta badak sky hospital da urak tuna 50-50 chance da lying ba urakhi egi agency anoba mapo ama pukpa ga sak manale doctor sam isol haining ngai leitana thagat sari
Hachangi labor solakpadagi produce naktaba hachang choktarba tumba chaba yaraktaba khong hama nungairaktaba singidamakta amatta ngairaba upaidi Jolib syrup amasung Jolib capsule gu changne sinabiyo. Hello Doctor, IS Tibin Sawulsen numit putting in numedang wairam pung tertap matum des sandok jaba live phone in program ni lag di batang punitoy Sawulsen numita Dr. S. Ranabe super specialist endocrinology na guest doctor oibigani topic na obesity haibadi hakchang ka hena noiba amasung masig laying haibasini adon call to wirakadabay ko number 2442336 Taram na mo oksari Irong kuno amasung mutum pibawanigi marakta cheliba Imphal turelgi mathakta saba suspension bridge sakhangdaba miyoi kharana ngarang numidang mai thaba hauramle thodok asiga mari lenena ngasi ayuk Irong kuno youth development union na sinduna Irong kuno community hall da miyam gi oiba mifam pangthokre Irong chesaba gram panchayat ki pradhan Abdul Salam yauna lamdamadongi miyoi kyana saruk yaki Irong kuno youth development union gi hanagi president MD Rahimuddin na sarkar na atuba matamda nungai gi thodok asi loisinna ba hotnabiyu Thong mai tharam liba miyoi sing athuba matamda chairak pibiyu haiki Bagi laitana kanun yang se nasli thong istelaga koi chachari aduga December to Thawal jamna shortcut pada lambi adana asigumba thong se mang ba laita bahar se lambi sibidi sab chana sakhau si project ko sakmane Thabum ama chutna chatharakpa nupilal ningsing thoramgi saruk ama oina ngasi Sagolban Nepra Menjar Pukri mapalda nupilanda saruk yakibi Wangkhem Ongbi Kumarigi photo da laisu katuna ikai kumnabu utkre thoramadu da Nepra Menjar Youth Development Association gi thaupuba singgu saruk yaki Kanglei Ima Lupki President RK Sanahanbina nupilanda saruk yakiba Kumarina laukiba thaudangbu nahongnana ningsingki Churachandpur district ki manung sanna laiba Lazangphai amadi Thingchongda Khuga turelgi mathakta saba thong ani Works Minister KHS Birena sangakre thong amamamda lupa crore ahumakai hena changna sabani hairi thong sangabagi thoramadуда MPCC ki president oiriba Saikot Kendra gi MLA TN Hakip Tuibong district council gi member Ngamhau Tauthang PWD gi additional chief engineer Tembana Chingba miyoi kyana saruk yaki Works Minister Birena haikibada Kendra asigi MLA su oiriba TN Hakip na mafam asida miyam gi damakta thong sanana bo hotna kibasi thagat pafongdoki masina miyam da chawna khudong jaba piragani athuba matamda approach road sing asisu semjilagani haiki Churachandpur haigo district headquarter ase Manipur gi second town ni haina hainariba mafam amani aduna lamdamama chawkatpa haibasi lami thong pharaba matamda da ekoina chawkatpa haibasi oirakadori bane maramdra masigumba asan mami yengama ka okoi tatiana yimbiramase masi ekoi puramaki laibo phawani aduga PWD department ju sigumba yamna mafam chaba amada thong saram haibasi masi ju department ju chawga koi mai pakpa mani haina koi smaina thamjage Indian Red Cross Society na sinduna All India Youth Exchange Program ama hayang December ki tang kuni thoidagi kunmapan fawba Punjab ta laiba Secret Heart School da pangthokadauri Youth Exchange Program asida Indian Red Cross Society Manipur branch na sinduna lamdam asigi maheroi kuni thoi amasung official mari yauna punna miyoi kun mangana saruk yana na bangasi Imphal thadokre makhoi gi lamthabagi thawramadуда Indian Red Cross Society Manipur State Branch ki President Dr. Mohena Manipur State Branch ki angang sing na exchange program asida mai pak na saruk yaba ngamgani phongdoraki Mongsangai makha lekai da laiba Oles Home da Sagolban akham lekai amudon leirekta laiba hidang mayum Bigyani Devina asa thaki polam sing yauna blanket yen thokre Losilakpada maroi pa among hana Thangweban Kendra gi BJP gi MLA KH Joy Kisan ngasi BJP dagi tokre Miyang tabiru punampu amukana from dari